ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯨꯈꯥꯎ ꯅꯍꯥꯔꯣꯞꯇ ꯆꯍꯤ 30 ꯁꯨꯔꯕ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯀꯨꯀꯤ ꯅꯨꯄꯥ ꯑꯃ ꯆꯪꯂꯛꯄꯗꯒꯤ ꯐꯖꯅ ꯊꯝꯕꯤꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯇꯦꯛꯇ ꯀꯥꯏꯗꯅ ꯁꯤꯟꯅꯈ꯭ꯔꯦ꯫ ꯁꯤꯡꯗꯥ ꯀꯗꯥꯡꯕꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯃꯗꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁꯀꯤ ꯃꯈꯥꯗ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯨꯟꯖꯥꯁꯤꯡꯅ ꯍꯪꯂꯤ꯫ Global Manipur Federation Central Europe Chapter Sinduna Netherlands ke 𝐒𝐃𝐄 Manipuri amadi Indian singna Manipur da tangdu leitaba puraknaba lai khurumbaga loinana ingtappa khongchat chatkhre. North East Window TV na sandok sariba nungtilgi pau miyeng tabiriba singbu jan maibamna khurumjari hauzik pau sandokna pizari. Imphal East ki Khundrapom East Sogolmang Police Station na konba Pukhau Naharupta ngasi ayuk anganbada Sagang Village tagi mimanadraba kuki ahal ama changlakre Makpu Meitei Khunja singna fazana thambiraga Central Security Force singda tekta kaidana sinakre ngasi thengna kiba kuki ahal adugi maming Silon Goite Chai Hofu Apokpa Paulam Guite Kawe Khunja singna mahapu ningthizana thambiraba matungda Cycle Police Station Sogolmang Police Station ki OC sing 12 Gorkha Regiment 16 amadi 18 Assam Rifles ke personal singda khutsinakre hari khutsinaba aduga mari ledina Pukhau Naharuptagi Naurem Nage na hai May ahumdagi kuki militant singna makogi separate administration tanbagi mingda tampakta taba maitei angang ahal khaktana makal kayagi torture tawduna halabasu ngasi miyamga mimanadraba kuki ahal ama changlakiba se miyamga mimanadre khangmana miyoibagi minusi yenglaga thadokpani haike Megi tarik ahumdagi hauna kuki singna aikogi maitegi yum mai thaba amadi nongmai kapsilakuna singba kaya thokuna ngasi je Manipur da kangluki irang sauna tho yedubo maraksida aikogi wakan khanba watpa aikogi saram chatpa kuki jina aikogi maitegi nupi angang amadi wakan khanba ngamdraba wakan soiraba khaktana ngasi bogda makoina kaktana hatpagi bito protest mayam momone Facebook thagalaga jo singa simak aikogi Pukhau Naharupki jaga sida kuki masangi kuki je aikoina wahang pahung tawbda maji miyoibagi wakalon dagi kitang thaidokpa manba haibadi mimanadraba mali aduna aikoi miyoibagi satnabigi wangbada kuki sina kaktana hatlaga jo aikoi de miyoiba amoina aikoi Manipuri jati di aikoi maitai jingde aikoi miyoibagi wakalon chapchana khalba ngami haibadumak aikoina makoi utkoina ngasi maksangiba kuki gi nipa do aikoina mari leinaba security processing da sinaduna makoi gi khunda yohanbiro haidana ngasi mak security forcing da aikoi sinajagre Manipur lengak asi Assam Rifles amadi kuki militants singi makhada leirabara natraga BJP lengak ki makhada leiribra aikoi ngalengak asibu lan leiraga administration leiba lan leitraga na administration leitabra haina singdan harol yai fathoni kangluf ki advisor and bovina hanglakle ngarang singda kadangban part 1 da paumi singawna ba amada wafam asi fongdokladuna advisor and bovina hai lepa leitana chatarak liba irang asibu karamba matamda loigani amadi kendra gi loising loya da leiriba khun singak thoknabagi damak amadi lan asibu loishinabagi damak state amadi central government na kari karamba thabak sing lokhalabage hangki July tara da kuki militant singna singda kadang banda nongmai kapsilaktuna landarakpada khun nga pa volunteer ama lekhide madugi matungda kuki militant singna nongmai kaplakpa lepkre santi leire haina khalubani adubu August 15 gi numidang pung 10 helakpa duaida kuki militant singna nongmai round kaya kapsilakpa se state amadi central government na athupada santi hanjilaklagani haibadu sira haike mahakna hai Assam Rifles ki makhada Imphal West ki SP DIG amadi IZ leirabra kari maram ki Assam Rifles na MR amadi BSF pu nongmai kapada athingba piribano IZ DIG na MR amadi BSF pu nongmai kapa yaroi haina thinggadaba oiradi state amadi central force sing pulap lokthok pikro haike Manipur lega na irang asi laksinba ngamdrabadi tungi miro gi damak lekai asida leiriba khunja mayam punduna mafam asi ngakjarage haina su bobina makhata ke Inglabani na koi santi pagalabani na koi wakalji nungaijana laijarubani adubo handa ikhang khangaudan ngarang nung tabana marang moroga kudong sab lauraga ki military singna akoi hariba singda kulasida tattana ngarang nongmai maru rauni kun kutra ina kapsela matungra yum da nongmai maru mayam phangmana asina marang morganda kari idamakta akoi skuma nongmai kapan gani habagi wari sanaruri bra natragana pistok sina karamba matamda pis porkadina habagi wafam ma koi hangningbai wafam maleri akoi ki jagadana nongmai moina kapsela pa akoi ki sida protection toriba MR khangdi BSF khangdana nongmai kapa ya re tikjan biba
सिगुम्बा मयाम से अखोई तसेना प्रजा म अखोई यामन नुवाइजदे आई एम स्ट्रांगली कंडेम तवे सिगुम्बा मोइना कापपदन यारगा अखोइना कापद यारोइ दुबुइ तारगदि मफम असि लरिबा मणिपुर राइफल खंगदे बीएसए खंगदे मसे लौथोकपिग्रो करिगिनो हाइबा मतमदा मोइना कापदसु यारगा अखोइगी सोमदा लैबिरिबा अखोइ खुंजा ngakpiriba sida protection तौनबगिदमता हन्नबगिदम कापे मतमदा यादबा ऑर्डर पिरक्तेना कापे याद तारगदि लोइ चपिग्रो असामे फजुलो फुक्तोकपिग्रो बीएसए लौथोकपिग्रो एमआर लौथोकपिग्रो लैरिबा volunteer मैम सिन अखोइ मसेन थांग पाइबनेंदि योर पाइबनेंदि एनी हाउ हातोनबदा खोयातु अंगम मिदुना खुलसिदा मोइ लेजौरसुनो सिनि अखोइना हाइजनिंगासिम मणिपुर थोकलिबा कांगलुफ की इरांग असिगा मरी लेना ग्लोबल मणिपुर फेडरेशन सेंट्रल यूरोप चैप्टर नंगरांग सादी की खोंगचेट अमा नेदरलैंड्स की डिहैक दा अपुनबकी सक्तम सागतुना तंगदु लेताबा पुरकपा ngamnaba चटख्रे ngarang डिहैक की पीस पैलेस की ममांग ता पांगथोकिबा थौरम अदुदा सेंट्रल यूरोप ता लेबा मणिपुरी सिंग अमदी इंडियन सिंगना सरुयाखे थौरम अदुदा मिनिट अनि तुमिना लेजुना ताइबंग मपुगी मफमदा थौनी जकिबगा लोइनेना मणिपुर दा हौजिक इरांग असिना थोखलिबा खुदोंग चादबा सिंगी मतंगदसु मियामदा खंगहनकी पीस पैलेस ममांगदगी लांगा विजवर वक फावा खोंगचेट अमा चटके खोंगचेट अदुदा सरुयाके ममिंग लेरबा न्यूज चैनल सिंगना पाव फोंगबा मतमदा नकल अमखकी ओइबा पाव फोंगदनबा अमदी मरिक चुंबा पावदम पिबिनबसु अपील तौके Illegal immigrants entering into Manipur in large scale has not only disturbed peaceful coexistence and security in the state, but also have threatened the fundamental rights of many Indians. First of all, I would like to start by putting the question to the government on what steps they are taking up currently to manage this conflict and bring on peace in the state of Manipur. First of all the big media houses and all the news outlets should be more responsible with what they are sharing with their viewers and their readers. It's rather disappointing to see so many big names like Al Jazeera and Deutsche Welle sharing a very one-sided and biased view on this conflict. Secondly, we as the public, we should be more responsible to not to give in to misinformation, not to spread around fake news and make this dreadful situation worse. ngasi akoina gather tawrisi manipur da thoklibi irang asi peace restore tawnagidamakta akoi prayer ama tawjakina laksabni den hakta first thing aina hainjaning badi manipur da thokibi irang asi ahan bada yam thuna loisan ba madarkar oi baramdi irang si continue tawradi hatred oiba pain oiba suffering se dum helagani number of people suffering number of people death se dum hengalakani masi thuna loisan ba madarkar oi ahan bada manipur मणिपुर मियामना असुक कुइबा मतम असिदा असेंबली मिफम फंबिनबा हाइजदुना लाकपा असिदा ताबिदना लेरगा हाउजिक असेंबली मिफम नोंगमा खक फंगनी हाइरिबा असि यानिंगते हाइना थवाई मिरल वुमेन विंग की कन्वेनर टी.एच. सुजाताना फोंदोकरे ngasi मणिपुर प्रेस क्लब ता पांगथोप पाउगी मिफम अमदा वाफम असि फोंदोकलदुना महकना हाई मणिपुर की असुक लुरबा तानफम असिदा असेंबली फमदुना खननबा अमसुंग वारशिन पुरकनबा होनबियु हाइना मियामना हाइनरिङै असेंबली मिफम कौद्रगा लेंगाक असि कायदनबा कौदबा यादबा मतागुम नोंगमखकी ओइना असेंबली कौबा असि यानिंगदे असेंबली नोंगमखक फमना करी खनबा ngamgani हाइबा वाहंग कया सु हंके मागना मखा तारादुना ऑगस्ट की तांग 19 दा फमगदौरिबा असेंबली मिफम असिदा थोकलिबा इरांग असिगी मतंगदा वारशिन पुरकनबा होनगदबनी नत्रबदी थवाई मिरलना चंगसिलक्लिबा खोंजंग असि मखा ताना चंगसिंखिगनी हाइरे Nakal Amaromda Thawai Miral Women Wingi Co Convener Sana Hanbina Hai Lakliba August Kunmapan gi Assembly Mifama Siga Mari Lenina August Kunipan gi Ayukpung Taramatoi Taba Matamda Lekai gi Mera Paibi Ima Singna Maira Sangamadi Club Singda Assembly Mifamda Akanba Warif Lobiu Haiba Kolakaya Lauminaduna Khongjang Sangsin Minasi Haina Appeal Torakle Nong Katang Assembly have a pot set Asena Ado CD Mokoi Sarkai Mui Kai and Honaza Poneva, quite Aduna Table. Was usually oil about Kogi, Samesha have a with the Kanuba Sindi oil. See the you not supposed to have a Thobal Mayai Lerk Maira Paibi Luf Amadi upon
अनौबा मंगाल यूथ क्लब थौबाल मयाई लेरक अनिना खुसमनरगा रिलीफ कैम्प सिंगदा चंगजफम लौदुना लैरिबा मियोय सिंगदा मतेंग पांगबगी मखा सथरकपा ओइना ngasiso lamding higher secondary school da hangliba relief camp da chana thaknaba polam kaya tengbang pikre thobal mayai lerak meira paibi luf amadi anoba mangal youth club thobal mayai lerak na mamang da so sero amadi suknu da hangliba relief camp sing da so chana thaknaba polam sing tengbang pikrabani tengbang polam sing piba aduda saru yakibi meira paibi luchingbi amana phongdorakpada ing na chikna leizaramba manipur ase chinkuki singna lanbung oina semgalakpa mai horol degi ipa ipu singna thambiramba iraiba kanglaipak asibo khudum chanaba honarakpa yaba ngamloi chinkuki singna chatharakpa hingsagi thawongda thawai hingnaba chelaktuna relief camp singda changsufam lauduna leiriba ichil inau singi damakta aikhoi leiri haina makhoibu wakhal chauthoknaba wakhalonda ngasigi tengbang polam singasi pibani makha tana sumateng tawkhigani hiram amatada ima lebak manipurgi saktam kaiba yaroi haiki Manipur ge tongan tongan mamafam singda security force singda chathakiba thi humbagi operation da makal kyagi khutsu kholai tarataruk nomai maru humfudara amadi bomb tarataruk lokhatpa ngamkhre hari police ki control room da thadrok pacherol amana hai ngarang security force na Imphal East Imphal West Kakjing Thobal Kangpopi amadi Westpur district ki Loising Loya amadi Kudong Tiba Thoklakpa yaba mafam singda operation chathabada tongan tongan ba nongmai tarataruk maru humfudara amadi bomb tarataruk adu fangbangam kibani hari Assam Rifles na ngarang akagnaba paw ama fangbadagi Manipur police ki team amaga punna dolai thavi dam gi mafam singda operation chathabada yamlaba khulai sing maruga konena fagat pangam kibani hari fagalaba khulai sing adudi carbine ama stand gun ama grenade mari maru amadi khusu khulai singni hari Women Development Committee Hairok amadi Hairok Eastern Sporting Union Hesu anina punna khusam naragangasi club asina konba lekai asigi turel mapanda lamtu sengba amadi ucharat kaya ama thakre Hesu amadi Women Development Committee Hairoki thomi singnangasi ayukta turen mapanda song na hoba napi sing sit nana sengdoki ichai saina taramba plastic polam kaya su khonggalaga mafam adu hek yengbada taru tananba mafam ama oihanki oihallaba matungda makhatana u chara kayama su thaki ngasigi lamtu sengba amadi u chara thaba aduga mari lerena Women Development Committee Hairoki Secretary Ningthauzam Premila Devi hai ngasi ekhoina pangthokliba lamtu sengba amadi u chara thariba ase ngasi male masida chawkhalakpagi mingda industry kaya linkhalakpana masidagi kaitharakpa kayana maram oiraga ising nungsit amadi aing asa nungzu nungsa senglaktaba asigumba mayamsina ekhoi miyebegi punsida awa saitheng kaya pire masina maram oiraga tangai fadana asing manungsit fangnaba ngasigi thoram asi pangtokpani Social Upliftment Organization Suo Singzamai Tof Leikai na CBSE Kosem Bosem na loba exam singda mark khwaidagi yamna fanglakraba organization asina konba mafam da leiba mairoi singda suo gi marirak suba meritorious award pibagi thoram leiba ki oiriba fibam asina maram oiduna mairoi singi mayum singda oina chatuna manasing yanthokre Suogi President Richard Lieutenant Colonel 𝐒𝐀𝐍𝐃𝐄 Luchingtuna Abhisit Kaksing Tabam Richard Kaksing Tabam Priti Kaksing Tabam Karnupriya Rishikesh Pipika Penalika Akoizam Amadi Brahmachari Mayum Richa Haribam Hairoi Singasida Mana Singadu Kusinaki Assam Rifles na 𝐒𝐂𝐅𝐴𝐴 makhada Zirivam district manung chana leiba Vidyanagar Sports Complex ta hangliba relief camp ta medical camp ama pangthokre Vidyanagar Sports Complex ta leiba miyoi singasida ana laengi khudong chaba singasi fanghanaba pandamda camp asi sinbani hari medical camp adugi manung chana medical officer amadi nurse singna nupa 8 nupi 13 amadi angang 9 yauna punna miyoi 19 lom layenki hari Akang naba pau amagi matung inna India amadi Myanmar adigi ngamkhai tainabada Assam Rifles na thi humbagi thabak chathabada malingi kaithal da lupa crore ani makhairom gi oigidaba kwa supari maru bag sani sumna mapan niyom kaina India rom da pusinnaba honarambadagi fagat kre hariba kwa supari sing adu Myanmar gi truck amada haplaga purambadagi border pillar number marifudra mapan sankalok nala manaktagi Myanmar macha ahumga loinena fagat kibani fagalaba kwa supari sing Myanmar macha ahum amadi tata truck aduga punna kamzongi forest department ta makha taba lokhatfam thokpa thabak sing lokhatnaba khusinakre hari
Amarom da makha tana hariba mafum adumaktida Assam Rifles ki team amana makha tana amok Hannathi humbagi thabak chathabada border pillar number marifudra nipan mayadagi atopa Myanmar macha ahum amadagi malemgi kaithel da lupa crore aniga lakh kuntra maridom oigadaba kwa supari bag jama marifudra amagasu fagatki fagatlaba polam sing aduga Myanmar macha ahum aduga punna kamzongi forest department ki miyoi singda khutsinakre hari Assam Rifles its amadi custom department ki apunmati manangarang Mizoram da chathakiba thi humbagi thabak amada lupa lakh tara henbagi mayai kaba chinjak sing fagat pangamkre Myanmar ga ngamkhai oiriba Mizoram gi Champhai district ki manung chanba Zuakwajar khungang da chathakiba thi humbagi thabak aduda foreign churuf case mari beer case samakun mari one case taret lonina whiskey case taruk fagat pangamke hariba polam singasi malengi kaithel da lupa lakh taraga listing tarani thoyi mathakta oigni hari fagalaba polam singadu Champhai da leiba custom preventive force da khusinakre Sandrayan 3 gi thagi mission amai pakibaga lunina thagi maramda thizinba hokrabagi tungda Indian Space Research Organization ISRO gi scientist singna mathangi micheng numit lomda thamlakre India gi oiba solar research haibadi numit ki maramda thizinaba hanba space Aditya L1 numita thaganaba Sri Harikota spaceport da thaurang tawduna thamkre hariba Aditya L1 spacecraft asi solar gi corona amadi solar ki atmosphere ki matang da thizinaba sakibani spacecraft asina maru oina numit ki kuyom da sitliba nushit ki maramda amadi hariba nusit asina malem da piriba apanba sing habadi aurora sing thokaliba sigi matang da thigat hangani masigi mathikta mission asina numitna malengi aying asada piriba safu singi matang da so bab tahanba ngamgani Aditya L1 asi hojik Sri Harikota da leiri amadi masi karamba numita thagatkadagi haiba adudi numit nini gi manungda lauthoklagani haina ISRO gi makok S somna nangarang paumi singda phongdoki hojik magi oinadi ISRO na spacecraft asi lakliba September anida thaganaba thaurang tori Aditya L1 na India gi launch vehicle PSLV da kilometer million amaga makhai paigani Aditya L1 asi hek thagat paga nimit chama kunmanga nida Lagrange point L1 da yogani Sandrayan 3 gi mission mai pakiba sida punna crore chatruk sangki aduga Aditya L1 mission asigi damak inkumza lisingani tara mapanda government na lupa crore chahum humfadara nipan kaithoki hojik maki oinadi ISRO gi maikedi Aditya L1 mission asida senfam kaya yamna chap chana sangkhrabagi haiba adudi hydri China gi Hangzhou da pangtok doriba Asian Games 2023 da saruk yagadaba Indian women football gi member kuni thoina saba India team da yagadaba Sanaroi Singarang lautok ki bagal lodina India gi hanagi team captain amasung star striker ngangom bala yauna Manipur gi footballer taret yaure Asian Games ki khangatlaba atei footballer singadudi Loitongbam Asalada Elangbam Panthoi Chanu Dangmai Grace Naurim Priyanka Ngangbam Sweetie Sorokhaiban Ranjana Sanuni Games asida saruk yagadoriba ngangom bala kumza lisingani sumna mangadagi India ki damak international arena da match nimfut taruk sanabagi manungda magna goal kuntra taruk chanbangamki chai mari rom India ki team da sanaba yaudu draba matung nongna amuk yarakpada Asian Games 2023 da anoba thauna ama pire Maki tonganba talent amadi spirit na goal masing yamna chanba ngambana maram oiraga Scottish Women Premier League Club na tha tarani pangi contract ama fangduna match maban sanaba yaukre balada natuna Manipur gi national team captain Asalata yaurabanina team asida awangba manglan ama India gi miyamna thamnaribani Asian Games ta India gi nupi team asina group B da yauba Chinese Taipei amadi Thailand ga thingnagadori Thasige tarani thoi degi taramanga foba Maharashtra gi Nasik district ta pangthokiba Taramathoi Suba Senior National Pankak-silak Championship da medal lawrakraba amadi saruk yaraba Sanaroi Singh okpagi tharam ama Pankak-silak Association na sinduna ngasi Manipur Press Club Imphal da pangthokre Championship asida Manipur dagi nupa Sanaroi taret amadi nupi Sanaroi tarani thoi punna Sanaroi taramapan amasung ngangom nawang na cost oina Manipur gi mahut sinduna saruk yaki Championship adada Manipur na gold taret bronze mari amadi silver medals ama lauduna punna medal tarani thoi fangduna runner-up Takre Hari. Thoram aduga mari lenina PSA President Laishram Syam Kumar na fongdokibada. Masana asi hojik miyam na ikhang khangnadaba ama oiribasi
खंगननबा अफबा सानरे कया पुथोकपा मथौ ताई पैंकक सिलक की मसाना असी इंडिया की स्टेट खुदिंगमक की मनुंगदा मणिपुरना ख्वाइदगी अफबा सानरे पुथोकपद नतना स्टेट असिना इंडिया के रैंक 1 ता लेरंबा अदु हंदक पांगथोकिबा चैंपियनशिप असिदा मेडल मसिंग खरा हंथखिबन अनिसुबा रैंक ता लेरे हारी पैंकक सिलक हाइबा मसाना सी इंडिया दा लिसिंगनिगा तारा हुंदै तारा मरिदा चंगे अदुगी बथंग मणिपुर दा चंगपसी लिसिंगनिगा तारा 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 पे दा चंगपनी अदुबु मसाना सी ओदो हेनोना होगी लमदम सिगी मियामना अंगना दबगुंबा अमा तवी अदुबु अखोगी मसाना सिदा पाइदगी चौखोक चनिंगाई होइबदी इंडिया की स्टेट 23 लेबसे लोइनम फेडरेशन सिदा इंडियन पैंकक फेडरेशन के लोइना एफिलिएट तौबसम याबा यावबा है अदुगा यूनियन टेरिटोरी मंगा तौबसि यावबा मसीगी चपचाब तंगदांग बखोजे रिपोर्ट ले अरोइबदा मरोइबा पाव मोहन पिजरी पुखाव नहारुपता चै हुंफुरम सुरबा मिमानद्रबा कुकी नुपा अमा चंगलपदगी फजना थंबिरगा सेंट्रल सिक्योरिटी फोर्स सिंगदा टेक तकाइदन सिनख्रे सिंगदा कदांग बंदा कुकी मिलिटेंट सिंगना नोंमै कापसिलकपदा सिक्योरिटी फोर्स ना तुमिना लेबसी स्टेट लेंगाक असि कुकी मिलिटेंट सिंग अमदि असम राइफल्स की मखादा लेरबरा हाइना खुंजा सिंगना हंगले ग्लोबल मणिपुर फेडरेशन सेंट्रल यूरोप चैप्टर न सिंदुरा नेदरलैंड्स की द मणिपुरी अमदि इंडियन सिंगना मणिपुर दा तंगदु लेताबा पुरकनबा लाई खुरुंबगा लोइनना इंग तप्पा खोंगचत चटख्रे नॉर्थ ईस्ट विंडो टीवी ने संदोक से रिबा नुंगथल की पाव मतंग से दलोइजरे मिंग ताबिरिबा सिंगबु अमुका हन्ना चन मैबमना खुरुमजरे।